ngasi phongkiba tongan Manipuri sifungsing amasung thokiba thawdo wathoksingdagi maruibi ipausing miyamna thamjagi anbada kangla paudagi luksaraga puyagi maramda yawa maruiba lairik ama MMTU na phongadori Meitai Tribe Union lagniba Mars mapangi nungthil pung ani taba matamda DIPR ki auditorium holder deletion of nomadic sin cookie from the list of scheduled tribe of Manipur haiba lairik ama release toragani High-river lady si Pong Bugi Toramasi, the Lambda Masigi academician, CSO sing, Mahiroi Singamati, senior citizen sing na Lakpiduna Sarugiabi Yohana, MMT Yugi Cyril Amana Fondurakli, Sholas in a Makataraduna, Lady Asi, MMT Yugi, legal CLG section, the lady by University Oza, Tabaktagi Potaraba bureaucrat, Langa Kilosan, the Lerembo official sing Loinana, historian sing na Tom. Khomjinduna puthokpani lairik asida mapalamdagi kuki sin mizo singna manipura karamba tangkak singda sanglakhibagi anganba matam ningthaupalingi matamda makoina kari tawkhibagi makoina matau karamna yelhomi ama oina lana est list yaukhibagi haibagi maramda ariba matamgi puarigi document sing puthokli lairik asigi saruk singda kuki sin singna est list lana yaukhiba matamdugi aran political decision singi warep sing yauri Lairik asidi yauriba document ayamba ningthaupalingi matamgi darbar gi warep sing British matamgi ariba order copy amadi ariba record sing yauri henisu sirolosina makhatari atopa pawamana nongmagi oiba integrated community and outreach program pangthokre Ministry of Information and Broadcasting gi makhada leiba Central Bureau of Communication Field Office Sandel Impal Region Manipur sinduna systematic voters education and Electoral participation gi matana nomigwa integrated communication and outreach program ama ngasi kaksing district ki manungsana leiba kaira kaithir lampa community hall pangthokre maike edom gi tuan ba miyoi kiana sarugyadura pangthoki ba thoramadura Central Bureau of Communication Field Officer Sandel Matthew SK Begamna systematic voter education and electoral participation gi matangde integrated communication and outreach program pangthokli basi board kombanati democracy satpat leba sida voter singbu ning thina wakal loksing lehenbaga loinana soidana bot tharaduna afaba mihut sing khanduna nungai phaba tangdu laitaba sakhatpa khunayam ohenba ngamna bokhona bani Central Bureau of Communication Field Office Sandel Region na kolibasi Sandel kaksing amasum Technopol district ni Office asina district ohumasi ki manungna tuan mathabak thoram kya pangthokli haiki atoba pawmana Jenims ki thabak lepagi khongjang handokre Jenims Hospital da mathau toriba doctor nurse amadi staff singda patient party singi maike digi phubu saibi yauna nungai taba thaudok sing hek thogan babu yaning da ba phungdoktuna obstetrics hamadi gaini department ngasi amasum hayeng OPD thingbaga loinana routine operations sing tawraroi haina lokhiba phirebadu Jenims authority ga wari sanaraba matung handokre haina Jenims ki director Professor Dr. L Devena phongtokre Jenims ki director gi office tanga si pangthokpa pawgi mifam amada director Professor L Devena Hospital da mathau toriba doctor nurse amadi staff sing da karigumba asoiba yorakpada patient party gu unkhana ba yauna pamdaba thaudok sing tholakpana ahing nungthil khaidana mathau toriba sing asida nungaitaba madi ninganaba kya thokpana mathau lepigi khongjang sangsinana bohonarabasu anaba sing yenglaga lauthokraba khongjang adubu nathairaga emergency amadi operation sing adumuk mapung phana sathari maramaduna miyamnasu doctor nurse amadi hospital gi staff singna honaribe sing asi khangbiyu hospital gi maike digi su asoiba nungaitaba thoktana ba honajagi haiki makasa tharak poina paunul khol pauksi digi topa pawmna FMR lauthokrabasu mamangna sangsilakhiba illegal immigrants sing khandokpagi thabakti aruboigani Mysore Manipurigi free movement regime FMR lauthokre haiduna su mamangna sangsilakhiba illegal immigrants sing khandokpagi thabakti arubu oigani haina RPI athawalegi national secretary Mysore Thanaujam na phongdokre wapham asi Mysore Thanaujam gi leptana sangsilakpa miyam punsin bagi khongjang gi manungsana ngarang ithai laphu patera sakmai jingamadi usi wara pangthokiba miyam gi mifamda man phongdokibani
ꯃꯍꯦꯁꯣꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯦꯁꯣꯔ ꯊꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯔꯦꯖꯤꯝ FMR ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯕꯨ FMR ꯆꯠꯅꯔꯤꯉꯩ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯏꯪ 1980ꯗꯒꯤ ꯏꯪ 2003 ꯐꯥꯎꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯅꯤꯄꯨꯔꯗ ꯀꯤꯂꯣꯃꯤꯇꯔ 90 ꯐꯥꯎꯕ ꯁꯥꯡꯅ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 13ꯇ ꯍꯟꯊꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 90 ꯆꯪꯁꯤꯜꯂꯒ ꯂꯩꯁꯤꯟꯈꯤꯕ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯀꯝꯗꯧꯅ ꯈꯟꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯗꯨꯅ ꯁꯦꯝꯗꯣꯛꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯅꯕ ꯆꯪꯉꯤ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯁꯣꯏꯔꯛꯂꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯆꯞ ꯆꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯣꯏꯗꯨꯅ ꯃꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯅꯥꯎꯖꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 2024ꯒꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯄꯨꯝꯕꯗ ꯆꯠꯅꯔꯒꯅꯤ ꯑꯃꯤꯠ ꯁꯥꯍ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ CAA ꯑꯁꯤ ꯏꯪ 2023ꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤ ꯃꯃꯥꯡꯗ ꯚꯥꯔꯠ ꯄꯨꯝꯕꯗ ꯆꯠꯅꯕ ꯍꯧꯍꯜꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯑꯃꯤꯠ ꯁꯥꯍꯅ ꯉꯔꯥꯡ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯔꯤꯄꯕ꯭ꯂꯤꯛ ꯁꯃꯤꯠꯇ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ CAA ꯑꯁꯤ ꯅꯦꯁꯟ ꯑꯁꯤꯒꯤ ꯂꯣ ꯑꯃꯅꯤ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯑꯦꯛ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯄꯨꯝꯕꯗ ꯆꯠꯅꯍꯜꯂꯒꯅꯤ ꯍꯥꯏꯈꯤ ꯄꯥꯟꯕ ꯌꯥꯏ ꯗꯤ ꯁꯤꯇꯤꯖꯦꯟꯁ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ CAA ꯑꯁꯤ ꯏꯪ 2013ꯒꯤ ꯗꯤꯁꯦꯝꯕꯔ 32 ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯅꯟ ꯃꯨꯁꯂꯤꯝ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯃꯔꯨꯑꯣꯏꯅ ꯍꯤꯟꯗꯨ ꯁꯤꯈ ꯖैन ꯕꯨꯙꯤꯁꯠ ꯄꯥꯔꯁꯤ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯄꯤꯕ ꯌꯥꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯗꯤ ꯁꯤꯇꯤꯖꯦꯟꯁ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ CAA ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯕꯤꯜ ꯑꯣꯏꯅ ꯏꯪ 2018ꯗ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯑꯦꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯕꯅꯤ CAA ꯑꯁꯤ ꯑꯦꯛ ꯑꯣꯏꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄ ꯍꯧꯕꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯦꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗꯤꯌꯥꯗ ꯆꯠꯅꯍꯟꯗꯅ ꯊꯝꯂꯛꯈꯤꯕꯅꯤ ꯑꯦꯛ ꯑꯁꯤ ꯆꯠꯅꯍꯟꯅꯕꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯗꯤꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯁꯥꯟꯇꯅꯨ ꯊꯥꯀꯨꯔꯅ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯤꯗꯤꯌꯥꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ CAA ꯑꯁꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤ ꯃꯃꯥꯡꯗ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯌꯥꯅ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ CAA ꯆꯠꯅꯍꯟꯕ ꯑꯁꯤꯅ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯏꯟꯗꯤꯌꯥꯗ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯈꯟꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗ ꯄꯤꯗꯨꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯗꯨꯅꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁꯥꯟꯇꯅꯨ ꯊꯥꯀꯨꯔꯅ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥꯗ CAA ꯆꯠꯅꯍꯟꯕ ꯑꯁꯤꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯀꯔꯤꯃꯠꯇ ꯑꯀꯥꯏꯕ ꯄꯤꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ CAA ꯆꯠꯅꯍꯟꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯣꯏꯗꯦ ꯃꯔꯝ ꯑꯁꯤꯅ CAA ꯆꯠꯅꯍꯟꯅꯕꯒꯤ ꯔꯨꯜꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯂꯒꯅꯤ ꯍꯧꯖꯤꯛ CAA ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯡ ꯌꯥꯠꯂꯕ ꯃꯇꯨꯡ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯂꯥꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯆꯠꯅꯍꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃꯒ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯅꯣꯡꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ 7 March 2024 ꯄ꯭ꯔꯦꯁ ꯅꯣꯠ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯗꯤꯖꯣꯜꯕ ꯇꯧꯖꯔꯤ ꯃꯔꯝꯗꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯝꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤ ꯗꯥꯎꯟ ꯆꯠꯇꯨꯅ ꯋꯥꯅꯔꯤꯕ ꯃꯇꯝꯁꯤꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝꯕꯨ ꯏꯔꯥꯡ ꯇꯧꯗꯨꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯟꯕ ꯄꯥꯝꯗꯕꯒꯤꯅꯤ ꯑꯃꯗꯤ ꯗꯤꯖꯣꯜꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯣꯝꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯗꯣꯅꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯄꯩꯁా ꯈꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯂꯩꯕꯤꯔꯒꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯕꯤꯅꯕ ꯍꯥꯏꯖꯔꯤ ꯌꯣꯝꯅ ꯃꯃꯥꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯒꯤ ꯄꯩꯁꯥ ꯈꯥꯏꯕꯒꯤ ꯊꯕꯛ ꯇꯧꯕ ꯂꯩꯇ꯭ꯔꯤ
ꯌꯣꯝꯒꯤ ꯃꯤꯡ ꯑꯃꯗꯤ ꯑꯥꯏ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯈꯥꯏꯕ ꯂꯥꯛꯂꯕꯗꯤ ꯃꯗꯨ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯌꯣꯝꯅ ꯁꯔꯀꯥꯔꯗ ꯂꯥꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯂꯥꯟ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯣꯏꯁꯤꯟꯗꯕ ꯃꯔꯝꯅ ꯌꯣꯝꯅ ꯑꯃꯨꯛꯀꯁꯨ ꯁꯔꯀꯥꯔꯗ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯣꯝꯅ ꯀꯅꯥ ꯑꯃꯠꯇꯒꯤ ꯏꯊꯤꯜ ꯌꯥꯎꯗꯅ ꯂꯦꯡꯗꯅ ꯂꯩꯖꯒꯅꯤ꯫ ꯈꯪꯍꯟꯖꯔꯤꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡ, ꯋꯥꯟ ꯚꯣꯏꯁ ꯋꯥꯟ ꯀꯃꯥꯟ꯫ ꯇꯦꯟꯇꯛꯅ ꯑꯥꯔ.ꯀꯦ. ꯁꯨꯃꯦꯟꯗ꯭ꯔꯣ ꯀꯥꯏꯀꯨꯅ ꯊꯥꯒꯠꯂꯛꯄ ꯑꯞꯗꯦꯠ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯂꯂꯛꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝꯅ ꯄꯤꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ, ꯂꯩꯕꯛꯀꯤ ꯋꯥꯅꯤ, ꯀꯔꯤꯃꯠꯇ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯇꯤꯝꯅ ꯌꯥꯏꯐꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫